ngasi SP Tamenglong amadi Tamai Police ke personal singi apunba team amana kadi 4 amadi Kuilong gi jagada logi wangda tharamba popi pambi singyan tatuna mang takhan khibabu Manipur gi Chief Minister na thagatpa phongdorakli Chief Minister da maha ke Facebook page ta thagalakpa post amada wafamasi phongdokhibani Manipur da lo gi wangda popi tharamba amadi drug ki business toramba singbu muthatnabagi lokhalakliba khongthang asibu thagaladuna Manipur dagi popi thaba amadi drug business tawba singbu marufangna muthatriba fawba lengakna hona khigani hainasu makhatarakli ngasi SP Tamenglong amadi Tamai Police ke personal singi apunba team amana kadi 4 amadi Kuilong gi jagada logi wangda tharamba popi pambi singyan tatuna mang takhan khibabu Manipur gi Chief Minister na thagatpa phongdorakli Chief Minister da maha ke Facebook page ta thagalakpa post amada wafamasi phongdokhibani Manipur da lo gi wangda popi tharamba amadi drug ki business toramba singbu muthatnabagi lokhalakliba khongthang asibu thagaladuna Manipur dagi popi thaba amadi drug business tawba singbu marufangna muthatriba fawba lengakna hona khigani hainasu makhatarakli